खुरुमजे मैम पुनमक कंगले ए टू जेने मैम मफम नंगासी नोमगी मरोइबे ई पाउसिंग पिजरके साइटोन बॉम्ब ब्लास्ट की मायोक्ता पुंग कुनमरी की टोटल शट डाउन लाउथोखरे ngase ayuk Bishnupur district ki Saiton GP ki manung chanba nganu konda kuki sina bom pokha henduna asok apan jawn kiba thokdok adugi mayokta ngase ahin nongyai dagi pung kunmari chupna Manipur pumba total shut down tar chatharagani haina Indigenous Peoples Organization Manipur ki President Devadatta Yumnamna phongdokre mahangna makha tana haikibada ngasi nganu konda chathakiba thokdok adugi mayokta Indigenous People Organization Manipur M2 Yelawmi kanbalup anoba senmilon yauna masiga chanminariba lupsingna kauriba pung kunmari total shutdown gi khongjang asida miyam su mapung phana sawatpiu Churachandpur district ka tainaba Bishnupur district ki sidaida leba chingkhong chingya gi lamchingda kuki kulai paibasingna ngaihak leitane attack tobi tongasi condemn towi State asida PR lengak lejarabsu asigum hingsa amsung aki tujungba pibgi thong kaya asina miyam nena tana santi oina leiba ngamdre PR lengak ki makadi Union Government amsung Manipur administration irang laksin ba saraga mari leinaba hojik chathariba tabak thong sing asi pengai oide Security Force ki maikai dagi miyam ngak singani haina maitai village defense group singna pairamba khulai singbuna loina loksin bikre aduga kuki singbuna maning tamna thadolaga thamli singkhong singya da leba maitai khul singda kuki singna ngaihak leitane attack chatharabasu PR lengak ki maikai dagi chapchaba action amta lokhatte miyangi punsi amsung lan tum ngak senba ngamdrabadi state asida central forcing deploy towi wan to karino haina penda wafung kya su phongdoki ngasi nganu konda bom pokhaiwe thokdo odugi maramda kupna thigatuna chenaba miyoi sing natra terrorist sing lupsingbo chapchaba action lokhakadabani haina amukona demand tawkhre ngasi ayuk pung 5:05 satpa matamda Bishnupur district ki Phagakchau Ikhai police station ki manung chana leiba nganu kongi yum amada bom pokhai khibagi thokdok amada mafam aduda miyam sangsilubada makhatana bom ama amung pokharakpadagi miyoi ani bom na panbadagi aso apan nangkhre asokpa sing manang nakpa hospital sing na putona laying chathari Odo adugi maram kupna thigatuna chenaba miyoi sing natraga terrorist lupchingbu matik chaba thabak lokhakadabni haina All Manipur United Club Organization amukogi publicity secretary Haisnam Foreign mangangna press thadokba cherol amana hairi mathangi pawda Greater Noida da South Korean ama Manipur dagi nupi amana thangna thinduna hatkhre Ngarang numidang New Delhi ki Greater Noida da South Korea gi nupa ama Manipur dagi nupi amana thangna thinduna hatkre thokdok adu chenaiba nupi adu police na phakre laikhidaba South Korean aduna mahaki aroiba matau mangong gi damak maram damda pukhinaba New Delhi da leiba South Korean embassy da paw pinon khangan kre hari laibak thiba thokdok aduda laikhidaba South Korean adugi mamingna thugaikhre kawi maming leiba mobile phone company amada branch manager ama oina leibani Mahakpu thangna thinduna hatkiba nupi adugi mamingna Lunjiana Panmai kawi Manipur ki Senapati district ki Thangan village dagini makhoi ani chahi ani gi mamang dagi longna leinadun leirakibani adubu ayama matamda thugaikhre na yu thaklaga leibana yang leitana khana chaneba thokdok kaya thoi hari police ki pauna haribana ngarang numidang su thugaikhre na yu thaklaga nupi asiga khana chaneba thokdok thoki loinana akanma mongda marai jenarakpadagi nupi asina mahaki mapuroiba asibu thangna thinkibani Makatana soklaba mapuroiba asibu nupi asina laikana nabagidamukta DIMS hospital pukotana honaki adubu lambi da laikana mangamna laiki dabani Chenaibu nupi asisu masagi maran jajaki aina police ki paw amana hairi paw sing asikalo nang asini Manipuri paw pija matang selo sinjirage thank you all